Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi muglaubirasi Thamoi Machet ani suba tangkak. Taibangi chatnabi mityengda mapal thonggi saktamda yenglaga nungaiba awaba lipagi chatnabi leirambana kananasu danajitki punsida awatpa lei haiba khangbide. Miyamgi mityengda nungayai fana uriba magisu awatpa amadi adumak leiduna lakhibani adubu ngasidi macha ani amadi magi nupina awatpa pumba mahut sinkiduna ihang hanglamba mafam khuding pungthan thalanbagumna danajitki punsida phawjakibani. Momon nokpa kauramlaba magi punsini adubu macha anigi kumhai yengjaduna taibangi awa nungai pumba kaujaduna momon nokni hinglibani. Danabirdu magi room dagi thuklaktuna kitchen tamna changjarakpani. Mobile dusu nakongdasu kanagano khangde wari sara saraga lakjabani adubu mamagi khulaududa khangprek khangna machilda e haina khangai haidokibani. Phone dagi midusu mana haiba wada usite khanna hekta laktharai. Karino e kaide yaroga hairakano he thi icherakani nupanam. Danabirna Yare nangusu lakto idi kok lakpo kedoge sumngang le ai ngairamge lakto idi salao. Asi haraga phone du kakthatli. Danajitna Bunga kanaga no mu phone da lawnari duna. Romesh ni pamung. Asi haraga mamada muk onsili. Ima karino lawraga hatlage haibro aibu mihulga mathong maramam ta khangde ayuksida. Mapaga machalgana family dugi manakta masu changsinduna dining chair duda famthai. Bunga nangni ngasidang ni khangliba. Nachalga aigadi numit khudingi ni khanglise. Namage si khulause semdoknaba haibani yade ni. Watlibani sipo tajaningdaba yamna khangbiredana. Ima nangbu khanau tengkhalgado loi ure mi tawrise. Danabirgi khwahaituda mapa macha ahumdu pilap noi mama dinokpadu yaurakti madugi mahut isau langna. Taningde nangmasu phut phawjile hairaga aingonda muk onsilakpiga tawine. Ngangna dana chaga chanabagadu semba loiraduna table mathakta thamlai. Christina Sidi harni he. Asi hairaga yerum du fat lamge tawi. Danabirna yerum hapa plate tu fat magi manakta chingsili aduga machal bulaknaraduna. Kokchawbi nang disi bread chang ya chaw. Yerum sidi aigini. Asi hairaga bread tu oina machal gi nakta insili. Christy kesinaraduna. Dada aisu kitang chage ba. Asi hairaga mabungi manakta leiriba yerum du lamna bahotnai. Danabir machal nupigi makhutu set launa thai. Christy mapade yenglaga peri peri. Pabo dada sem chayuba yerum chagi yadre. Machani gi matauda Dhanajit thawai tana nokcharaduna machanupadon sinduna. Bunga nangbu na chalda sukhar piyune. Ketuki Nupi nang masu kesinabadi yeningre. Mapa maki kaidani. Bunga nang masu nachal natrang sige hekta mane. Pabo ima si bet nupi ole machanupagi mi changchanglise kaiginoba yam phatlamdre haba. Yeningde ko nupi nang Machalgi matauda Danabir noklaga plate tu machalgi nakta thangjilakli. Mana khokpaloiraba yerumdu machalda pi. Christy so harauna yerumdu lauraga mayadu launa kathoklaga tangkhai ama chiktuna chai. Mamaga mapagadi macha anigi mataududa nokmi yengli. Danajitna Bunga nangna hoimai haidabi satekta thole nangna tawriba. Danabir noklambadu hanjillaga mapade yenglaga khumlai. Babu yaksang su yauge thoyogi exam su haidok to kuiramlaroi adugi sum surprise toksilapani. Christy charambadu chap leplaga mamittu arai khailak thoklaga. Ha aseng bradada exam haidoklani haise. Nimittu tarakadori kokchawbi. Danajit namo
ꯑꯩꯁꯨ ꯋꯥꯛꯀꯤꯡ ꯊꯣꯛꯄꯗ ꯑꯗꯥꯏꯅ ꯇꯥꯔꯛꯏꯅꯦ ꯀꯨꯏꯗꯕꯤ ꯍꯥꯏꯗꯣꯛꯂꯅꯤꯅ ꯀꯦꯇꯨꯀꯤꯅ ꯑꯃꯨꯛ ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯔꯤꯗꯨꯕꯣ ꯀꯗꯣꯝꯗ ꯊꯣꯛꯂꯗꯣꯏꯅꯣ ꯁꯤꯅ ꯑꯃꯨꯛ ꯃꯊꯥꯕꯨ ꯁꯥꯔꯦꯗ ꯑꯩꯗꯤ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯊꯥꯖꯗꯕꯩ ꯋꯥꯔꯕ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯏꯕꯦꯝꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣꯏ ꯅꯤꯡꯂꯒ ꯐꯣꯟꯒꯤ ꯍꯦꯛꯇ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯅꯔꯤꯕꯅꯤ ꯙꯅꯕꯤꯔ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯐꯣꯟ ꯂꯩꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯈ꯭ꯔꯤꯗꯨꯗꯤ ꯏꯔꯥꯡ ꯇꯧꯔꯤ ꯑꯣꯏꯔꯦ ꯅꯠꯇꯦ ꯀꯩꯁꯨ ꯅꯤꯔꯂꯤꯒ ꯈꯪꯗꯕ ꯍꯪꯅꯕꯅꯦ ꯀꯩ ꯈꯪꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯗ ꯍꯩꯃꯥ ꯆꯥꯇꯣꯝꯕꯤ ꯅꯪꯅ ꯅꯤꯔꯂꯤ ꯍꯥꯏꯁꯦ ꯃꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯁꯝ ꯁꯥꯡꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯩꯅ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅꯤꯅꯦ ꯏꯄꯥꯅ ꯋꯥꯛꯀꯤꯡ ꯍꯜꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯤꯅꯦ ꯍꯥꯏꯗꯅ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯔꯒ ꯂꯩꯔꯝꯃꯤꯅꯦ ꯃꯣꯏ ꯕꯕꯥꯗꯣ ꯑꯩꯁꯨ ꯕꯤꯄꯤ ꯒꯨꯂꯤꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯕ ꯆꯪꯂꯨꯕꯅꯤ ꯑꯗ ꯊꯦꯡꯅꯕꯅꯤ ꯅꯤꯔꯂꯤꯒꯤꯔꯣ ꯍꯥꯏꯁꯦ ꯀꯅꯥ ꯅꯥꯕ ꯌꯥꯎꯖꯥꯠꯅꯣ ꯍꯪꯍꯧꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡ ꯃꯁꯥ ꯉꯝꯗꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯈ꯭ꯔꯤꯁꯇꯤ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯤꯔꯂꯤꯃꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯍꯩꯃꯥ ꯑꯣꯐ ꯂꯩꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯣꯏ ꯌꯨꯝꯒꯤ ꯅꯝꯕꯔꯁꯨ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯣꯏꯃꯦꯠ ꯃꯦꯠꯂꯤ ꯀꯦꯇꯨꯀꯤꯅ ꯅꯨꯄꯤꯌꯦ ꯆꯥꯔꯤꯗꯣ ꯑꯝꯇ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯀꯣꯟꯅ ꯃꯦꯠꯂꯨ ꯅꯪꯒꯤ ꯐꯣꯟꯗꯣ ꯏꯃꯥ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯉꯥꯡꯉꯒ ꯂꯩꯌꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯤ ꯍꯥꯏꯒꯤꯅꯤ ꯏꯆꯥꯗꯨꯕꯣ ꯅꯨꯡꯁꯤꯕꯅꯤꯅꯦ ꯏꯇꯞ ꯇꯞꯂꯗꯅ ꯈꯪꯅꯤꯡꯂꯝꯅꯤꯅꯤ ꯃꯥꯁꯨ ꯑꯩꯁꯨ ꯈꯪꯅꯤꯡꯂꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯙꯅꯕꯤꯔꯅ ꯊꯣꯏ ꯆꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯆꯥꯕ ꯀꯩꯗꯧꯒꯦꯅ ꯈ꯭ꯔꯤꯁꯇꯤ ꯃꯕꯨꯡꯗ ꯄꯩꯅ ꯌꯦꯡꯂꯒ ꯆꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯩ ꯙꯅꯖꯤꯠꯅ ꯑꯃꯨꯛ ꯐꯖꯅ ꯍꯪꯍꯧꯗ꯭ꯔꯦꯅꯦ ꯃꯃꯥ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯪꯍꯧꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯃꯥ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯊꯕꯛ ꯌꯥꯝꯃꯤꯀꯣ ꯉꯁꯤꯗꯤ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯙꯅꯖꯤꯠ ꯃꯆꯥ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏ ꯆꯥꯍꯧꯈꯣ ꯄꯥꯕꯨꯡ ꯍꯧꯒꯠꯂꯒꯦꯀꯣ ꯙꯅꯖꯤꯠꯇꯨ ꯍꯧꯒꯠꯇꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯤ ꯇꯨꯃꯤꯟꯅ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯦ ꯂꯩꯔꯦ ꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯦ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯗꯣꯏꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯂꯥꯎꯅꯦ ꯅꯪ ꯄꯥꯕꯨꯡ ꯊꯕꯛ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯁꯦ ꯈ꯭ꯔꯤꯁꯇꯤ ꯊꯣꯡꯖꯤꯜ ꯋꯥꯡꯃꯗꯒꯤ ꯂꯥꯎꯗꯨꯅ ꯈꯨꯝꯂꯝꯃꯤ ꯂꯥꯛꯆꯒꯦ ꯄꯂꯦꯝꯃꯤꯃꯥ ꯑꯩꯁꯨ ꯈꯪꯖꯕꯗꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯣ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯔꯣꯏꯗꯧꯔꯤ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯃꯥꯗ ꯉꯥꯡꯅꯕꯗꯅꯦ ꯆꯤꯟꯁꯤ ꯆꯣꯛꯊꯔꯕꯅꯦ ꯑꯩ ꯉꯥꯡꯗꯅ ꯌꯦꯟꯗꯦꯝ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯙꯅꯕꯤꯔꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯕꯦꯁꯤꯟꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥ ꯅꯪꯁꯨ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯊꯣꯏ ꯃꯃꯥꯟꯅꯕꯤ ꯍꯥꯏꯗꯣ ꯀꯩꯒꯤ ꯈꯪꯗꯅꯤꯌꯦ ꯌꯨꯝꯁꯤꯗ ꯅꯆꯜꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯤꯅꯤ ꯃꯥ ꯃꯉꯥꯏꯔꯤ ꯅꯆꯜꯒꯤ ꯃꯃꯥꯟꯅꯕꯤꯗ ꯈꯔ ꯇꯞꯄꯤꯁꯦ ꯑꯇꯩꯗꯤ ꯅꯆꯜꯒ ꯆꯞ ꯃꯥꯟꯅꯩ ꯙꯅꯕꯤꯔ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯤꯔꯂꯤꯃꯥꯗꯨ ꯄꯨꯊꯔꯛꯂꯦ ꯏꯟꯊꯤꯖꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯃꯨꯡꯗ ꯍꯤꯞꯊꯍꯜꯂꯦ ꯑꯗꯨꯒ ꯏꯆꯟ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯏꯟꯊꯤꯅ ꯄꯣꯊꯥꯔꯝꯃꯨ ꯑꯗꯨꯒꯅꯦ ꯍꯤꯗꯥꯛ ꯆꯥꯅꯕ ꯏꯃꯥ ꯀꯩꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯁꯦꯝꯂꯛꯀꯦ ꯅꯤꯔꯂꯤꯃꯥ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯞꯄꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕꯗꯧꯅꯁꯨ ꯇꯧꯔꯤ ꯉꯔꯥꯡ ꯐꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯨ ꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯅꯤꯔꯂꯤꯃꯥ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯁꯨꯠ ꯇꯧꯅ ꯂꯩꯔꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯐꯣꯟꯗꯒꯤ ꯅꯅꯥꯎꯅ ꯅꯪꯒꯤ ꯏꯖꯠ ꯑꯩꯅ ꯂꯧꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯅꯤꯡꯂꯤꯔꯣ ꯅꯪꯒꯤꯁꯤꯕꯣ ꯁꯨꯁꯥ ꯑꯩ ꯍꯩꯅꯗꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯗꯥꯝꯆꯥ ꯑꯩꯅ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯅꯥꯎ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯅꯤꯔꯂꯤꯃꯥ ꯀꯞꯂꯒ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯇꯥꯈꯤꯅꯤ ꯈꯟꯅ ꯈꯣꯟꯖꯦꯜꯗ ꯏꯄꯤꯛ ꯄꯤꯛꯅ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯅꯕ ꯑꯩꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯁ
Taning de kaino, mathong ram khangdana. Nang na ise sanapotni haina khanbra. Angau bi dona torakano khangbra. Mathong ram khangdana hidak pungcha da chasilaga. Kok lekhalabo. Nang angau bugi jel da lege lero. Haina bi gai khangnaba mi yam leini. Sut yam taning de. Asumna saungna phone du kakki Nirupama call do hanjin tause adubu sungpai paibiraktre. Pungdi fana thengjilakle mamai do call waiting laikre hanjin tausili mapi du taithok na amuk anirak waiting leiramlaga busy hairakle. Premila thabak pumba loiraba matung machagi chanaba semge khana chaksangda changlakpada tin hidak tu lamyai da taduna leiramle. Haima sidi aina upu mathakta thamlambani kamaina sida leiramliba asi haina khunjili achaubana Ima kaidawle lamyai sida lepade karino pairiduna tin hidak ni ne aina upu mathakta thamlambani sida leiramine adugi ore imana lamyai sida manglise haudongna chelak leiramni sibu haudongna di chingoida kanana sida puraktoino natradi ima irudribo Luzareda nachalgi chanaba semgena changlakpani Oh ai sembirage ima chelgi manakta ngak leibiruro hoi nang baba na kadam chatkraba baba do thongalomda chatkibo urame nachalgi di thau yaudaba talloina hobiyu ko ima nachalgi nakta leiruge kari watlaso hairo ko mama do hairamnaga thokre achaubasu chanaba sim sanaba tawkre Premila na machanapi kada changlakpadadi machanapi du phaklang lomdon sinduna leiridu ubada machabu tapna kaurei Ijan Nirupama mangduna leirambadu ikhang khangi masadu mama na kaurakpaduda machagi matawduda mama du pakhatladuna taha machabu mangolomda onsilhali aduga kaidawrage nasado imada hayuse Nirupama mapi taridu udanaba haiduna mamitu suru nairaga onthorei amuk tumsilurabo nangbu Ichan tumtharuri adu chinse kainoma chaningum tawi ma nabungna semhaurabani ima loirabrana amte yenglukiyeko napadusu thokibadagi hanjilakni khangkidre tawise asi haina thokre Mamana hek thokibaga panduna leiramba pirangdu lepa leitana tarai aduga mabukningda khali tarakliba mapidu phatphat taithoklaga asu phattaba nasagida khanba oizeba thiba aina nungsire matik nang naibo hanjin otbani nang makna adu pukchal piklamgani ai khanjiludabani nangbudi ai haiba ai sini hingliba makhaidi warauduna tumak lehurani ko adubu aigi lamhenbi thamoisinadi nangbu nungsiganu haiba yadre masimadi aigi iraloizarage asi hairaga tarakliba mapidu taithoi tanjadada mabungna chanaba hapa plate pairaga changlai machalna kaplamba ubada taha haima Ichan kaigino kapibo kaistaude tamachawna nangi chanabane haidana tanganga chaga semlurini sese chanaba tawsi hidakto matam chanaba Ichan naba yaba natene noi tamochasu yumda laklani na hairapani Nirupama piranglakta harauna mamon noklaga asingbro tamochaw hoine asingbani nangi kari lehendoino call tawraga haikro haima aidi kaw nangi phone dubu kaidawrage call tawbada off lay haireine nang tamochana Nirupama phone palakpada tuminna mangduna muk laikre Ichan kaidawra phone yadrabo exam haidokpaga nang tamochana Ichangi gari leibini haibani tamochawnasu phone laithoklaga lore asi hairaga machalgi makokta nanthebi Nirupama mapi lepa leitana taraklami aduga mabungda khangkon sinduna kappi aduga mabukningda haizei tamochaw ai lanjari nachalbu ngakpiyuko haima amuksu kaplirane nasa nungaitaba hinjinbro nangbo tamachawda hayuse Nirupama haiba gumna mangaktu haiduna mabungi mathanungda adumak leiduna kapli
Tanjaduna mamasu changlaklammi. Ichan, kaidore kaplade? Tamachongna ibu mayam nungsibibase ubada kapningliba. Thida ngawbiside. Ichan nang nathantane. Nangda nuksidana kanada nuksirune. Asi hairaga nokcherei aduga machalbu mathadagi lokthokpiraga mapidu teithokpi. Mamana amu. Imai pema. Adugibu kaptana. Sese, cha thaksise. Adugane hidaksu chanaba tawsise. Asi hairaga mamana machada tangangdu chada luplaga inbi. Ma, ay adum chazageba. Yadoiro nangbo. Yani, aybu khutekpasu natana. Tanjaduna mapasana halsu changlai makhutta khaw amasu pairakli. Ichan, sese, nani tombigi tanni. Ipani cha chaba nangnaba haidana leirubani. Sese mama, tan se lakthoklaga nachada piyune. Ngasaidagi hanjalaktina harisidi tan leiruriba oire. Chan, amadagi hena chanuko. Thausi pijaningdabani aidi. Chasanu, kaisu tawrine mama nangbo. Nirlima mamana pirakpa tandu lauraga chai aduga phuli sairaga. Baba, ekhoi imase aidi am ngangjaningbani. Aduni, namase ichade am ngangjaningi. Charo. Baba su hingolda changlukigi. Asi hairamlaga machagi rumdagi thokirami. Mamana. Ekhoi chana tanda chopasi chopidako. Nirlima nokmi tawraga kanna chari. Ngasaidagi machalgi matawdu yenglamba mabungna hairai. Ichan, thausi matam khara charagumsiko. Achamboina chaw hairaklido doctorna. Hoi tamacho, nungtigi aigi tan thau yawdabi hobiyuko. Hoi, hobini. Nungtigi tamochawna ichalgi hobidoini. Asi hairaga machalna chadawba hidaktu yengbiri. Sidangniko ayuki chadose. Asi hairaga tablet tu utli. Mamasu machagi loisinba yaba kai yengduna roomdu loisinbiri. Hingolda chatkiba mapadu hathu changlaklaga. Ichan, sese, nangi phone ni laklise. Kanano baba? Namanabini ni nangbo. Sanaro. Loiragane namada hekpiro. Asi hairamduna mukthokre. Nirlima phone du lauraga yengi. Number dusu save tawramdre. Hello? Kanano? Aini nupi, nang hospital da pukhali haina babana walking halakpada noi baga thingnei tami. Aduga nangi phone su off laye. Aidi noi yumgi number su khangdamnina dana nawdagi laurini. Bring hekta khapthara imachildo. As sor holibo nangbo. Ai phone dagi tawrakese. Mai yawdabagi off takibani. Thameko. Asi hairaga fatka e. Aduga phone du mamada pi. Mama su pirakliba phone du lauraga. Ichan, sasa charo ni nangbo. Unthongna su monkre. Aigi chanu pisi. Ima, ai chak to thonglamlage. Ichan gido imana khra yengsinbiro. Asi hairaga chawbasu thokre. Nirlimana. Ima, ai phone table da leirido amta pibigera. Ichan nangbu charido hana loishirone. Aduga tawro kaidawge. As ima, Christine, isaw tawrokdoine amu. Haima, icha Christy oire. Asi hairaga phone du table dagi lauraga pi. Nirlima phone du on tawraga Christy da call tawshili. Ichan, karambano chadusi hidaksibo, yenguse amta. Asi hairaga pusila ihidaktu tanjaduda kusu paikhalai. Nupi nang kayo ina narino haibane. Hello da so hayu kaidawge nang maso. Asi hairaga mamana pirakliba hidaktu lauraga yengi. Ima, sitangne, hauzik chaduise, tamochawna hairamidudi. Nupi, nang guli chaba hairabo. Haizare bema. Asi hairaga guli du chasili. Ichan, nang sunga patharo ko imana bungna chak thongni na changkrise mukti yenglukige. Christina. Ima, champut pizo, madui nupido. Asi hairaga noksilai aduga makha tarai. Hostel da laibada champut chaw haibagi nangna kappado mitta ure.
Nirlimana Chatkibana hale bema Christina Hairo nupi nang kayo nari no haibani Christy babagi number lawi haido kimta hairak tabrate Kaisum hairak tiye thabak khare chili di haire kaidorage amuk khatnaira ai maga lapnaradi yam wani kai haire ino dana nauna khatnairo na bani Christy nang haktang lakpigira ai sase tofam khangre ima hoi mamang desu ai kaptana ba hotnabada yam ware hoi ai lake ado nang kaplamganu ko Asti hairaga call ado dum thamkre aduga mathanta soli mai hongnabi mathanta kaplaga leibido toramnani ai phachatabe yade Asti hairaga mabungbu lak laktana kauraga magi kadagi chenthorei aduga mabungi room tamna chelakpani Dada Mabungi mamanaba Romance changlakpaga mapa chanaduna anidu grong hekta waisinai Hoi basire Asti hairaga tushili Romance as hairaga maninghali Machal na laukiba makolduda danabirdu thokcharakpani machal nupidu sudrek naraga taraga leirami oiramniba fibamdu ubada sitha makhut thillaga nokli Romance na As ibo Nungcthoi se iron lady oiramine aiga se paithokpini Asti hairaga masnu I Kathimo mi lakli su udra kaino khangdine hogat pangamdrene se Asti hairaga tapna hogalai aduga mabungdon silaga Yengningde nangmasu chingkhatpige di haidene Baba loisilo ai nirlima hide thinbiyo Asti hairam laga makhadi chenthaki Romance na Nungcthoi se nadra khangde aidi fazana na haure Masa faba aigi chaloi tawrini Danabir asti hairaga michi khatcheli Romance na mo Nipa nakong si idare ai kamai tawne Nakong ga hotladuna sumna hairei Danabir na mo Lao ko yam ngange nangsu Nungside he masi Room da changkriba mamanabigi matungde inaki Romance su makhadani Christina Ima ai nirlima hoide chaluge ko yam nari haye mado aidi ngasi makharomgi lampakta thabalei haibaduda ekhoida leisena ngarangdagi hairini aduga nari madi Hema hauji jakke haibro nangbo chakse loidore charaga chatludana Ngamara ai chak ngaibaga nirlima hoide oina chawrage ado ai loisilurage ko Asti hairaga kitchen dagi chenthokre minute 5 gi matungni Christy du phone du manada haplaga thoglei aduga Nupi nang kai chage haibano sasarairo ai lak torobani ko Phone dagi nirlimana Nang dangla o kaisu chaningdi Hey tumilayo aina thokpa lerake chaningdi kaina ado ai chak noida chadoni ko chak hapamu Asam nang hakwari sanaraga call du thamnakre mana wari sabaloira fau mabung du kumlaktabaduda mayai kadare leplaga laktane hekta kawi Loidruba dada Room da leiba anidusu phamungde longna hiplaga phone yenglambani Christy gi ayakpa khonjalduda khangprek khangle anidu Romance ti khangbada makhutagi mobile du makhada taki Hare noi jalgi khonjal side Danabir su asthairaga makuk khotli Kawbani ne aise Asti hairaga phamungdagi fan chongtharaga prap loishinba haukhre Thabak chathok togi tholakpa mapadu machagi khukaududa khangladuna Ichathoi karinone nangbo nama sumsum mansalapasibo Mapa ubada Christy nokmi kesinaraga mapagi khudangda yalaga Babu pesa khra piramo nirlima gi anaba hangba chatoini adugi achapo leibikhige Chathoi yausangsu haudri nangna yausangi pesa thatpadongni hekta yalisibu Asi hairaga wallet lakthoke haina khongrau maningi pocket yenglui wallet yaramdre Christy di paisa pirak tawrena harauna mapade yengi Danajitna
Ihe, wallet kauramedana ide, kaya piyo hainani chabo. Wallet su yaudana kadaidagi pige haibna pabo. Adugibu kok logthokluraga loiredana, ngak leiramuko, phat logthokluge ipa. Dhanajittu makhoigi room adomda chumring changkhre. Pabo, lising manga piyo. Asi hairaga makutkadu thangatli aduga furitu kanna semli. Ngasaidagi magi maningda leplaga mana tawridu maya karaga yenglibani. Miduga ubiba natte. Christy du mamai fatlay thorakpada khangpre khangle makutta pairamba bektuna hekta thazili. Nangda siro.